Hello guys, मैं बुताराम नोक्चरी ngasi topic sidi yamna nungaigadaba topic amani mayamna su hena khangbirabaduni bagi Simpson prediction haidna cartoon ama leibado ado magi prediction je dum chumi haba tare ko sahi ani hungi matung do oigara tarai matung do oigara kungi matung do oigara dum chummaga la tuna su leiri ko ado ngasi gi su yamna nungai gadaba topic ni ain mamang da su haijabaduni ado kamaina tawge habado mayam puna taminaraga mayam puna khangminasi mayamna Simpson hariba cartoon sigi maramda kharadi adum khangbiramlagani haidna kanjai internet ta toina viral oiba future bu khangmangamba future bu uhanba ngamba cartoon madugi maramdani ngasigi aikhoina sajagadawriba wari asidi Simpson cartoon gi prediction si 2025 ki haurakpadagi hauraga yamna chumduna laki Los Angeles ta handak ta thokiba jungle dagi chaklakiba maina paktaknana mafam kaya ama chakiba aduna yung kai kaya ama mangtaki masida angakpa wafam amadi hariba thawdoksiga chamanaba ama 2016 September 25th ta thokiba episode amada haiba tare America da mai chaklakpa amadi maduda phangba awaba chaitheng kaya fajana ulli khenade handak thokiba duga chamane haiba tare masi khangnati 2017 da Donald Trump ga Saudi King Salman amadi Egyptian president ka makhoi hungi picture ama viral chatki maduda makhoi ahumakta globe amada makut thamduna utli madugi picture duga chap manaba picture Simpson hana 2002 da utkrabani achauba wahangni kamaina Simpson series na future gi matang da suyamna kamdona khanglibano habisini si akhoisu adum ngai habitare ko kamaina thoibano hab hairiba Simpson cha animated sitcom series ni haibadi situation comedy haibani ko series asigi ahanba episode si 17 December 1989 da puthoki matamudagi hauraga hojik phawbada haiba tare punna 700 above episode puthokhlakhi history da su khwaidagi koina sangna chatpa adugumlaba scripted show am oiri ahanbadadi masigi cartoon sa angang singna yamna yengnaram-bani adubu hojikti masigi age limit amata leite angang dagi hauraga kogi naha dagi hauraga loina koi ahan dai hauraga loina yengnei masigi achawu maram ama hairagadi masida yauriba tongan ba event ta base tawba warisa kona chahi kayagi matungda asengba thoduk oina thoklakpa asidagini handakta nate mamang da thodok kaya amasu akhoigi manana thokpa oba phangkhre ko 1998 ki episode amada Homer Simpson na akhoigi blackboard amagi mamangda mathematic equation ama iba uki matamdu de hariba sinmaktugi clip yamna close oina engsiludabana khangdeba adubu hariba episode se thokhrabagi chahi 13 gi matungda 2012 ta scientists singna khwaidagi powerful oiba particle ama thijanki madubu god particle hairaga su khane Boston University da particle ama khakeng leiri maduna pot khuding makta arumba loina piri hairiba particle se leiramdrabadi volume haba potsi leiram loi aduna aikhoi gi university da leiriba koigi planet sing star aikhoi miyoiba yauna hingbagi kanaba su leiram loi masina maram oiraga Higgs boson bu god particle haidana khangnabani madugi maramda khangnaba haidana su kanna thigatki adubu angakpa wafam haiba taragadi scientists singna 2012 ta particle sigi maramda thijelle adubu Simpson gi episode amada blackboard ta ikiba equation du madugidi particle gi mass calculation ga yamna thina close oiraga leiramki kamaina predict tawribano haibasi yamna hangnaba wahangni ko masisu amuk khaktang nati 1995 ki episode amadasu Lisa si London da uki sinnaduda London gi famous oriba Big Ben Tower amadi maning da London Bridge su ui adubu picture aduda angakpa ma uki tower du gi manakta angakpa concept oiba haiba tare khoigi skyscraper ama uki matamdudi adugumlaba amata tower du gi manakta leitri adubu chahi 13 ki matungdadi skyscraper ama saki ngasi mayamna the Shard haidana khangnari madugi construction 2009 dagi hokibani masi coincidence ti oiroi atopa 1998 ki episode amadasu Simpson na 20th Century Fox ki logo do uki movie horakpada utpa logo amadi logo du kaisu khetnaba leiti adubu madugi makhada wahai khara iramki a division of Walt Disney Co haidana matamdu da 20th Century Fox ka Disney ga mari amata laina ba natte
ꯑꯗꯨꯕꯨ ꯏꯄꯤꯁꯣꯗꯁꯤ ꯔꯤꯂꯤꯁ ꯇꯧꯈꯤꯕ 21 yearsꯀꯤ ꯃꯇꯨꯡꯗ ꯋꯥꯜꯠ ꯗꯤꯁꯅꯤꯅ 20th Century Foxꯄꯨ ꯂꯩꯈꯤ ꯃꯁꯤꯁꯨ ꯀꯣꯏꯟꯁꯤꯗꯦꯟꯁꯅꯤ ꯍꯥꯏꯒꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯦꯗꯤꯛꯁꯟꯅꯤ ꯍꯥꯏꯒꯗꯣꯏꯔꯥ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯅ 2000ꯒꯤ ꯏꯄꯤꯁꯣꯗ ꯑꯃꯗꯅ ꯂꯤꯁꯥꯅ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯈꯤ ꯁꯤꯟ ꯑꯃꯗ ꯂꯤꯁꯥꯁꯦ ꯃꯥꯒꯤ ꯕꯖꯦꯠ ꯌꯥꯝꯅ ꯐꯪꯗꯦ ꯃꯔꯝꯗꯤ ꯃꯃꯥꯡꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯂꯩꯕꯥꯛꯁꯤꯒꯤ ꯔꯨꯜꯁꯤꯡꯕꯨ ꯇꯥꯌꯣꯟꯅꯔꯒ ꯊꯝꯂꯝꯃꯤ ꯍꯥꯏꯗꯅ ꯉꯥꯡꯕ ꯇꯥꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯑꯆꯧꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯗꯤ ꯑꯣꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯆꯥꯟꯁꯇꯤ ꯎꯕ ꯐꯪꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯏꯄꯤꯁꯣꯗꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤꯕꯁꯦ 2016ꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯆꯠꯈꯤꯕꯅꯤ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯁꯤ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯐꯝꯗ ꯑꯦꯁꯀꯦꯂꯦꯇꯔꯗꯒꯤ ꯀꯨꯝꯊꯔꯛꯄ ꯎꯏ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯅꯁꯨ 2015ꯗ ꯚꯥꯏꯔꯦꯜ ꯆꯠꯄ ꯎꯈꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇꯅꯤ ꯍꯥꯏꯁꯦ 1998ꯀꯤ ꯏꯄꯤꯁꯣꯗ ꯑꯃꯗꯁꯨ ꯂꯤꯁꯥꯅ ꯃꯤꯑꯣꯏ ꯈꯔꯒꯤ ꯃꯤꯡ ꯏꯕ ꯂꯤꯁ ꯑꯃ ꯎꯏ ꯍꯥꯏꯔꯤꯕ ꯃꯤꯡꯁꯤꯡꯗꯣ ꯐ꯭ꯌꯨꯆꯔꯗ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯥꯟꯁ ꯂꯩꯕ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯔꯤꯕ ꯃꯤꯡꯗꯨꯗ ꯕꯦꯡꯛ ꯑꯥꯔ ꯍꯣꯝꯁꯇ꯭ꯔꯣꯝ ꯍꯥꯏꯗꯅ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯍꯤ 19ꯒꯤ ꯃꯇꯨꯡꯗ 2016ꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯐꯪꯈꯤ ꯑꯁꯨꯝꯅ ꯑꯉꯛꯄ ꯐꯪꯍꯟꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯌꯦꯡꯅꯤꯡꯕ ꯍꯦꯟꯅ ꯎꯅꯤꯡꯕ ꯐꯥꯎꯔꯛꯈꯤꯕ ꯃꯈꯣꯏꯅ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯊꯧꯑꯣꯡ ꯑꯃꯕꯨ ꯀꯃꯥꯏꯅ ꯈꯪꯂꯤꯕꯅꯣ ꯑꯉꯛꯄ ꯈꯔꯒꯁꯨ ꯍꯥꯏꯖꯒꯦ ꯏꯄꯤꯁꯣꯗ ꯑꯃꯗ ꯂꯤꯁꯥ ꯂꯟꯗꯟꯗ ꯂꯥꯛꯈꯤ ꯑꯗꯨꯒ ꯃꯐꯝꯗꯨꯒꯤ ꯕꯤగ్ ꯚꯦꯟ ꯇꯥꯋꯔꯗ ꯍꯥꯞꯄ ꯑꯦꯅꯥꯂꯣഗ് ꯀ꯭ꯂꯣꯛꯀꯤ ꯃꯍꯨꯠꯇ ꯗꯤꯖꯤꯇꯦꯜ ꯀ꯭ꯂꯣꯛ ꯑꯣꯏꯅ ꯅꯝꯕꯔꯤꯡꯗ ꯆꯠꯄ ꯀ꯭ꯂꯣꯛ ꯑꯃ ꯈꯤꯟꯕ ꯎꯈꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯑꯣꯏꯊꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯇꯥꯋꯔꯁꯤ ꯔꯤꯅ꯭ꯌꯨ ꯇꯧꯊꯣꯛꯄ ꯃꯇꯝꯗ ꯗꯤꯖꯤꯇꯦꯜ ꯑꯣꯟꯊꯣꯛꯄꯒꯤ ꯋꯥꯐꯝ ꯉꯥꯡꯅꯗꯕ ꯅꯠꯇꯦ ꯉꯥꯡꯅꯈꯤ ꯀꯔꯝꯕ ꯃꯇꯝꯗ ꯗꯤꯖꯤꯇꯦꯜ ꯀ꯭ꯂꯣꯛ ꯑꯣꯏꯈꯤꯒꯅꯤ ꯍꯥꯏꯕ ꯉꯝꯕ ꯅꯠꯇꯦ ꯑꯇꯣꯞꯄ ꯁꯤꯝꯁꯟꯒꯤ ꯄ꯭ꯔꯦꯗꯤꯛꯁꯟ ꯑꯃꯒꯁꯨ ꯈꯪꯃꯤꯟꯅꯁꯤ ꯃꯗꯨꯗꯤ 2025ꯇ ꯇꯁꯦꯡꯅ ꯊꯣꯛꯂꯛꯄ ꯎꯔꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ 2010ꯒꯤ ꯏꯄꯤꯁꯣꯗꯇ ꯗ ꯐꯨꯜ ꯃꯣꯟꯇꯤꯗ ꯎꯈꯤ ꯃꯤꯁꯇꯔ ꯕꯣꯟꯁꯅ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯥꯏꯟꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯗꯤꯚꯥꯏꯁ ꯑꯃ ꯎꯠꯈꯤ ꯗꯤꯚꯥꯏꯁꯇꯨꯅ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯥꯏꯟꯁꯤ ꯃꯁꯥꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯅꯠꯇꯕꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯋꯥꯛ ꯇꯧꯍꯟꯕ ꯉꯝꯍꯜꯂꯤ ꯔꯤꯌꯦꯜ ꯂꯥꯏꯐꯇ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯈꯪꯅꯔꯕ ꯑꯦꯂꯟ ꯃꯥꯛꯁꯄꯨ ꯇꯦꯁꯂꯥ ꯁ꯭ꯄꯦꯁ ꯑꯦꯛꯁ ꯁ꯭ꯇꯥꯔꯂꯤꯡꯒꯤ ꯑꯣꯅꯔꯅꯤ ꯍꯥꯏꯗꯅ ꯈꯪꯅꯩ ꯃꯍꯥꯛꯀꯤ ꯀꯝꯄꯅꯤ ꯑꯃꯁꯨ ꯂꯩꯔꯤ ꯅ꯭ꯌꯨꯔꯥꯂꯤꯡꯛ ꯍꯥꯏꯗꯅ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤ ꯃꯇꯝ ꯁꯥꯡꯂꯕ ꯃꯇꯝꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯕ꯭ꯔꯦꯟꯒ ꯀꯝꯄ꯭ꯌꯨꯇꯔꯒ ꯀꯅꯦꯛ ꯇꯧꯕ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯗꯤꯚꯥꯏꯁ ꯑꯃ ꯄꯨꯊꯣꯛꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯋꯥꯛ ꯇꯧꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤꯅꯤꯀꯣ ꯃꯁꯤ ꯄꯦꯔꯥꯂꯥꯏꯁꯤꯁ ꯑꯗꯒꯤ ꯑꯜꯒꯦꯃꯔ ꯑꯗꯒꯤ ꯏꯄꯤꯂꯤꯞꯁꯤꯒꯨꯝꯕ ꯑꯅꯥꯕꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯕꯒꯤꯅꯤ ꯑꯗꯨꯅꯤ ꯍꯥꯏꯔꯤ ꯑꯗꯨꯃꯥꯏꯅꯀꯣ ꯑꯗꯨꯕꯨ 2025ꯇ ꯗꯤꯚꯥꯏꯁꯁꯤ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯔꯦꯗꯤ ꯑꯣꯏꯔꯕꯒꯨꯝꯕꯅꯤ ꯃꯁꯤ ꯁꯤꯝꯁꯟꯅ ꯎꯠꯈꯤꯕꯗꯨꯒ ꯃꯥꯟꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯦꯗꯤꯛꯁꯟꯗ 1996ꯀꯤ ꯏꯄꯤꯁꯣꯗ ꯑꯃꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐ꯭ꯌꯨꯖꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯎꯈꯤ ꯍꯥꯏꯔꯤꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯐ꯭ꯌꯨꯖꯟꯁꯤ ꯍꯧꯖꯤꯛꯀꯥꯟꯒꯤ ꯀ꯭ꯂꯤꯟ ꯏꯅꯔꯖꯤꯁꯤꯡꯗꯒꯤ ꯍꯦꯟꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏ ꯃꯔꯝꯗꯤ ꯃꯁꯤꯅ ꯒ꯭ꯔꯤꯟ ꯍꯥꯎꯁ ꯒꯦꯁꯦꯁ ꯊꯣꯛꯍꯟꯗꯦ ꯐꯨꯑꯦꯜꯗꯒꯤ ꯍꯦꯟꯅ ꯄꯥꯋꯔ ꯄꯨꯊꯣꯛꯄ ꯉꯝꯃꯤ 2 years ꯃꯃꯥꯡꯗ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯂꯦꯕ ꯑꯃꯗ ꯃꯥꯏ ꯄꯥꯛꯄ ꯐ꯭ꯌꯨꯖꯟ ꯔꯤꯑꯦꯛꯁꯟ ꯎꯠꯄ ꯉꯝꯈꯤ 2025ꯇꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯇꯣꯇꯥꯏꯞ ꯑꯃ ꯃꯥꯂꯦꯝꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯄ ꯑꯁꯨꯝꯅꯁꯨ ꯑꯣꯏꯕ ꯌꯥꯏ ꯄꯨꯊꯣꯛꯄ ꯇꯥꯔꯒꯗꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯗ꯭ꯔꯣ ꯄꯥꯋꯔ ꯋꯤꯡꯒꯔ ꯋꯤꯟ ꯁꯣꯂꯔꯗꯒꯤ ꯍꯦꯟꯅ ꯑꯍꯣꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯂꯣꯏꯅꯅ ꯃꯤꯑꯣꯏꯕꯗ ꯑꯀꯥꯏꯕ ꯑꯃꯠꯇ ꯄꯤꯔꯣꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯃꯤꯟꯅꯁꯤ 2020ꯒꯤ 23 ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯏꯄꯤꯁꯣꯗ ꯑꯃꯗ ꯄ꯭ꯔꯣꯐꯦꯁꯔ ꯐ꯭ꯔꯤꯡꯛꯅ ꯃꯥꯒꯤ ꯀ꯭ꯔꯤꯞꯇꯣꯀꯔꯦꯟꯁ ꯁꯦꯝꯈꯤ ꯑꯗꯨꯕꯨ ꯐ꯭ꯔꯤꯡꯛ ꯀꯣꯏꯟ ꯀꯧꯈꯤ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯈꯤ episode asida funny west cryptocurrency dagi properties semgatpada amadi digital assets ki kanabadubu uhanki angakpa wafam amaga haiba taragadi atop episode amada bitcoin samayamna loina khangbirabaduni ko ado khangdabsu yaramgani haidana khale idum khatan haijarake bitcoin gi matangdani ko bitcoin dagi traditional currency da onthokba utammi crypto expert na thana bada 2025 ta thawongse achumba oirakpa ya haidana khanai maramdi Donald Trump na election gi mamangda America bu crypto gi capital ohengani haidana haiki hojik aikoina ngairise masi achumba oirakpra natragana oiraktabra haibduni ko madhangi prediction asidi America gi ahanba female president gi
ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯃꯦꯔꯤꯀꯥꯒꯤ ꯄꯣꯂꯤꯇꯤꯛꯁꯇ ꯅꯨꯄꯤ ꯑꯃꯅ ꯑꯁꯨꯛ ꯋꯥꯡꯕ ꯊꯥꯛꯇ ꯌꯧꯕ ꯍꯥꯏꯕꯁꯦ ꯌꯥꯎꯗ꯭ꯔꯤ ꯃꯃꯥꯡꯗ 2016ꯗ ꯍꯤꯂꯔꯤ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯏꯂꯦꯛꯁꯟꯗ ꯁꯔꯨꯛ ꯌꯥꯈꯤ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯈꯤꯗꯦ 2024ꯗꯁꯨ ꯀꯃꯂꯥ ꯍꯦꯔꯤꯁ ꯁꯔꯨꯛ ꯌꯥꯈꯤ ꯃꯗꯨꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯏꯂꯦꯛꯁꯟ ꯀꯥꯈꯤ ꯂꯣꯏꯅꯅ 2025ꯗ ꯑꯣꯐꯤꯁꯁꯨ ꯖꯣꯏꯟ ꯇꯧꯈꯤ ꯑꯇꯣꯞꯄ ꯁꯤꯟ ꯑꯃꯗꯅ ꯏቫꯡꯀꯥ 2028 ꯍꯥꯏꯗꯅ ꯏꯕ ꯎꯏ ꯃꯁꯤꯗ ꯃꯌꯥꯝꯅ ꯈꯟꯅꯕꯗꯗꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯃꯆꯥꯅꯨꯄꯤꯁꯤ ꯑꯣꯏꯔꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯂꯩ ꯍꯥꯏꯗꯅ ꯈꯟꯅꯩ ꯃꯄꯥ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯃꯆꯥꯅꯨꯄꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯔꯨꯜꯗꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯟꯅꯩ ꯍꯧꯖꯤꯛ ꯑꯔꯣꯏꯕ ꯄ꯭ꯔꯦꯗꯤꯛꯁꯟꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯁꯤ 2025ꯗ ꯑꯣꯏꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯃꯤꯟꯅꯁꯤ 1995ꯀꯤ episode amada Lisana holographic phone sizinalba utliba maduda opposite side da thoglak iba misak tudi 3D projection da thokhal mata maduda masi phagi oina cartoon oina khanaba adubu hauji meta amadi atapa companies singi mathau kanna tawri oithokhan bagi damakta 2025 da asigunaba ama launch store pasu kanana khang mata mamada pangyeng da yengnarambadu haujikti magi prediction chumme haiduna mayam de yengnari amadi henna maming chatpa amasu oire aduna miyoy kharanadi khangna copy tawbasu yawdaba nate 2012 ki episode amada Lady Gaga na silver dress setuna akhoigi mathakta paiduna performance utpa utli 2017 da su mahakna chapmana na perform tawba uye asumna predict tawba ngamliba sigi maramdi kupna yengseluba taragadi aduma uba phangba potne ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯀꯨꯞꯅ ꯑꯣꯕꯖꯔꯕ ꯇꯧꯕ ꯉꯝꯕ ꯑꯗꯨꯅꯅꯤ ꯁꯤꯝꯁꯟꯒꯤ ꯔꯥꯏꯇꯔꯅ ꯁꯤꯆꯨꯋꯦꯁꯟ ꯈꯨꯗꯤꯡꯃꯛ ꯌꯥꯝ ꯀꯨꯞꯅ ꯁ꯭ꯇꯗꯤ ꯇꯧ ꯂꯣꯏꯅꯅ ꯃꯇꯝꯒꯤ ꯇ꯭ꯔꯦꯟꯗꯕꯨ ꯎꯔꯨꯔꯒ ꯏꯃꯦꯖꯤꯟ ꯇꯧꯕꯅꯤ ꯃꯇꯝ ꯑꯃꯗꯗꯤ ꯑꯁꯨꯝꯅ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯗꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯝꯁꯟꯅ ꯁ꯭ꯃꯥꯔꯠ ꯋꯥꯆ ꯑꯃꯗꯤ ꯚꯤꯗꯤꯑꯣꯒ ꯄ꯭ꯔꯦꯗꯤꯛ ꯇꯧꯔꯤꯕꯁꯤ ꯃꯇꯝ ꯑꯃꯗꯤ ꯇꯦꯂꯤꯐꯣꯟ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃꯗꯤ ꯇꯦꯂꯤꯐꯣꯟꯒꯤ ꯃꯍꯨꯠꯁꯤ ꯁꯛ ꯃꯥꯏ ꯎꯅꯔꯒ ꯋꯥꯔꯤꯒ ꯁꯥꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯏꯃꯦꯖꯤꯅꯦꯁꯟꯗꯨ ꯂꯩꯕꯅ ꯁꯤꯟꯗꯨ ꯍꯥꯄꯛꯄꯅꯤ ꯍꯥꯏꯕꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯆꯥꯎꯈꯠꯄ ꯃꯇꯧꯗꯨ ꯎꯔꯨꯔꯒ ꯏꯃꯦꯖꯤꯟ ꯇꯧꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯒ꯭ꯂꯣꯕal ꯋꯥꯔꯃꯤꯡ ꯊꯣꯛꯂꯛꯄ ꯃꯔꯝꯅ ꯄꯥꯛꯂꯕ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯦꯁꯤꯌꯔ ꯃꯍꯤ ꯂꯥꯡꯊꯣꯔꯛꯄ ꯌꯥꯏ ꯃꯥꯡ ꯇꯥꯛꯍꯟꯕ ꯌꯥꯏ ꯍꯥꯏꯕ ꯈꯪꯅ ꯂꯩꯔꯤꯕꯁꯤꯅꯤ ꯁꯤꯝꯁꯟꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯧꯗꯣꯛ ꯑꯃ ꯎꯠꯂꯒ ꯆꯍꯤ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯑꯣꯏꯔꯛꯂꯕꯗꯤ ꯃꯈꯣꯏꯅ ꯄ꯭ꯔꯦꯗꯤꯛ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯃꯁꯦ ꯄ꯭ꯔꯦꯗꯤꯛꯁꯟ ꯅꯠꯇꯦ ꯇ꯭ꯔꯦꯟꯗ ꯑꯃꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯅ ꯆꯥꯎꯈꯠꯂꯛꯄꯗꯣ ꯃꯗꯨꯗꯣ ꯌꯦꯡꯉꯨꯔꯒ ꯑꯣꯕꯖꯔꯕ ꯑꯃꯗꯤ ꯏꯃꯦꯖꯤꯟ ꯇꯧꯔꯒ ꯏꯔꯛꯄ ꯑꯣꯏꯔꯛꯄ ꯑꯃꯗꯤ ꯃꯗꯨ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯄ ꯑꯣꯏꯒꯗꯣꯏꯅꯤ ꯃꯁꯤꯗꯤ ꯇꯣꯛꯈ꯭ꯔꯣ ꯁꯤꯝꯁꯟꯒꯤ episode ꯀꯌꯥ ꯑꯃ ꯂꯩ ꯃꯗꯨꯗ ꯑꯣꯏꯊꯣꯛꯑꯔꯣꯏꯗꯕ ꯑꯥꯏꯗꯤꯌꯥ ꯀꯌꯥ ꯑꯃ ꯌꯥꯎꯏ ꯃꯗꯨꯒꯤ ꯃꯔꯛꯇꯒꯤ ꯄꯔꯁꯟ ꯈꯔ ꯐꯤꯆꯔꯒ ꯃꯦꯠꯆ ꯑꯣꯏꯕ ꯌꯥꯎꯏ ꯃꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯋꯥꯐꯝ ꯅꯠꯇꯦꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯅ ꯎꯈꯤꯕ ꯑꯗꯨꯁꯨ ꯀꯣꯏꯟꯁꯤꯗꯦꯟꯁ ꯑꯣꯏꯒꯗꯣꯏꯅꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯅꯥꯜꯗ ꯏꯂꯦꯛꯁꯟ ꯃꯆꯥ ꯁꯔꯨꯛ ꯌꯥꯕ ꯍꯧꯔꯛꯈꯤꯕꯅꯤ ꯃꯗꯨꯗ ꯏꯃꯦꯖꯤꯟ ꯇꯧꯔꯒ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯉꯨꯕ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯅꯤ ꯁꯤꯝꯁꯟꯒꯤ ꯔꯤꯌꯦꯂꯤꯇꯤ ꯃꯌꯥꯝꯗꯤ ꯀꯔꯤ ꯈꯟꯕꯤ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯃꯆꯥ ꯑꯃꯈꯛꯇꯪꯗꯁꯨ ꯑꯩ ꯐꯣꯡꯗꯣꯛꯆꯔꯝꯒꯦ ꯍꯧꯖꯤꯛꯀꯤ ꯁꯤꯝꯁꯟꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯔꯤꯁꯦ ꯀꯔꯤꯒꯤ ꯑꯃꯦꯔꯤꯀꯥꯔꯣꯝꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯔꯤꯕꯅꯣ ꯑꯃꯦꯔꯤꯀꯥꯒꯤ ꯑꯩꯗꯤ ꯁꯤꯝꯁꯟꯅ ꯏꯕꯗꯣ ꯏꯟꯗꯤꯌꯥꯗꯗꯤ ꯌꯥꯗꯕ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯌꯥꯗꯕ꯭ꯔꯣ ꯍꯥꯏꯗꯤ ꯂꯩꯔꯤꯗꯅꯀꯣ ꯈꯔ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯄ ꯅꯠꯇꯦꯕ ꯃꯥꯒꯤ ꯁꯤꯟꯗꯨꯗ ꯍꯥꯞꯄꯤꯗꯣ ꯑꯅꯝꯕ ꯑꯩꯈꯣꯏꯒꯤ ꯑꯃꯦꯔꯤꯀꯥꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯉꯥꯛꯇ ꯑꯣꯏꯒꯗꯣꯏꯅꯦꯕ ꯀꯔꯤꯒꯤꯅꯣ ꯉꯁꯥꯏꯒꯤ ꯏꯔꯤꯕ ꯃꯤꯗꯣ ꯑꯃꯦꯔꯤꯀꯥꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤꯕ ꯑꯏꯕ ꯃꯤꯁꯤꯡꯁꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯍꯥꯏꯖꯈꯤꯕꯗꯣ ꯃꯃꯥꯡꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯁꯦ ꯚꯣꯠ ꯈꯔꯗꯤ ꯂꯦꯞꯄꯦ ꯃꯥ ꯅꯣꯡꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤ ꯑꯃꯔꯣꯝꯗ ꯄ꯭ꯔꯦꯗꯤꯛꯁꯟꯒꯨꯝꯕꯅꯤꯀꯣ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯁꯤꯗꯤ ꯀꯃꯟ ꯁꯦꯟꯁꯀꯨꯝꯕꯅꯦꯕ ꯑꯗꯨꯝ ꯃꯤ ꯑꯃꯅ ꯍꯦꯛꯇ ꯈꯪꯕ ꯉꯝꯒꯗꯕ ꯑꯗꯨꯝꯕꯅꯦꯕ ꯃꯥ ꯑꯣꯏꯔꯛꯀꯅꯤ ꯑꯣꯏꯔꯛꯑꯣꯏ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦꯕ ꯑꯃꯔꯣꯝꯗ ꯑꯗꯨꯕꯨ ꯃꯥꯅ ꯉꯁꯥꯏ ꯑꯣꯏꯔꯛꯀꯅꯤꯅ ꯈꯪꯉꯨꯕꯗꯣ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯃꯥꯒꯤ ꯚꯤꯖꯟꯗ ꯈꯔ ꯂꯩꯔꯝꯒꯅꯤꯗꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯁꯦ ꯁꯤꯅꯤ ꯃꯥ ꯍꯧꯖꯤꯛ ꯚꯣꯠ ꯂꯦꯞꯄꯦ ꯑꯗꯨꯗꯤ ꯃꯥ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯣ ꯈꯪꯕꯒꯤ ꯑꯗꯨ ꯍꯥꯄꯛꯄꯅꯦꯕ ꯑꯗꯨꯗ ꯑꯣꯏꯔꯛꯄꯗꯨꯒ ꯌꯥꯝꯅ ꯆꯥꯟꯅꯈꯤꯕꯗꯨꯗ ꯁꯤꯗꯤ ꯑꯗꯨꯗꯨ ꯌꯥꯎꯈꯤꯕꯗꯨꯅꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯟꯅꯈꯤꯕꯗꯨꯗ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯊꯥꯖꯅꯔꯒ ꯇꯧꯕꯩ ꯋꯥꯅꯦꯕ ꯑꯗꯨꯕꯨ ꯑꯁꯦꯡꯕꯗꯤ ꯁꯤ ꯏꯃꯦꯖꯤꯅꯦꯁꯟ ꯉꯥꯛꯇꯅꯦꯕ ꯏꯃꯦꯖꯤꯅꯦꯁꯟꯁꯤ ꯀꯔꯤꯅꯣ ꯀꯔꯝꯕ ꯏꯃꯦꯖꯤꯅꯦꯁꯟ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯄꯣꯠꯇꯣ ꯎꯔꯨꯔꯒ ꯈꯪꯉꯨꯔꯒ ꯑꯗꯨ ꯑꯃ ꯂꯩꯈ꯭ꯔꯦꯀꯣ
ꯅꯠꯇ꯭ꯔꯒꯅ ꯁꯨꯡꯎꯗꯕ ꯄꯣꯠ ꯁꯨꯡꯎꯗꯕ ꯄꯣꯠ ꯑꯣꯏꯔꯛꯄ ꯌꯥꯏ ꯀꯥꯏꯅꯗꯤ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯂꯩꯕ ꯄꯣꯠꯇꯣ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯀꯣꯛꯇꯨꯁꯨ ꯋꯥꯡꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯃꯥꯁꯦ ꯐ꯭ꯌꯨꯆꯔ ꯎꯕ ꯉꯝꯕ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯕꯗꯨꯗꯤ ꯑꯃꯨꯛ ꯑꯩ ꯋꯥꯈꯜꯂꯣꯟꯗꯗꯤ ꯂꯥꯟꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤ ꯑꯗꯣ ꯃꯁꯤꯅꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯑꯗꯨꯝ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯍꯥꯏꯖꯕꯅꯤ ꯆꯨꯝꯃꯝꯕ ꯂꯥꯜꯂꯝꯕ ꯌꯥꯏ ꯑꯩ ꯈꯪꯗꯦꯀꯣ ꯑꯗꯣ ꯁꯤꯗꯪ ꯑꯩ ꯍꯥꯏꯖꯒꯦ ꯑꯗꯨꯒ ꯑꯆꯨꯝꯂꯕ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ